Kuki terrorist-singna ransom talaklabasu tumina yengduna laidibasi state lengakna son begini haina hairok maida paibisingna fongdorakre kuki terrorist-singna hostage oina fazilaga thamliba oinam thoithoi amasung thokchom thoithoi babu atuba matamda tektek kaidana lengakna kallaga mama oibi singda sinagadabani haina ngasi hairok apunba maida paibi amasung hairok apunba club na silaga hairok part 2 thokchom laikai gi mipun sangda wakat mifam fongkre wakat mifam aduda saruk kya kibi maida paibi thokchom sanjarani na hai Thatara Tred Faraba Lan Asi Handa Kuki Singna Anoba Lalong Ama Oina Mi Fazilaga Hostes Oina Tamlaga Demand Kaya Talakpa Asi Terrorist Ki Thong Ni Haibata Lande Amaromda Numit Mangani Rom Asi Kuki Singna Mi Faraga Hostes Oina Thambada Manipur Lengak na Karimata Tauba Ngamjadava Sin Takpadi Manipur Lengak Asi Asuki Matik Shole Haibani Kuki Ki Thong Asi India Lengakta Landaba Kumbani Masida India Lengak na Wafam Amata Haidaba Sisu Manipuri Sing Tumina Hatla Sunu Haibaga Chap Manai Kuki Singna Chatharakliba Thong Asi Mamawi Singna Yabangamloi Hostes Oina Faraga Thamliba Naha Ani Thadokpira U Makoi Ani Athugo Matamda Mamawi Singda Sinabiu Haiba Wafam Sing Fongdoraki Tungda Saruk Yakibi Miyamna Naha Ani Thadoraknaba Kholau Kayasu Lauki aduba isa ahumru hagiba amadi isa amabda thadok piralaga isa ani ko ngasi mangan garu sura phauda mafam ram khandana lei thambiriba asumba nuaitaba thadok thawong asibu yaning de haidna kai mera mafam ase panjabari bisam tajabu pharga relsam tamba terrorist ke akan ba thawong ama sathar liba se leiga ani yengra ko mai wari yengra lei thokpa se leiga patik sade habdu sena tapani masala hidong liba amadi insan boy tholiba Center Government kumay yun yung bidro lairaga manipuri praja sing sibu India lenga ki adumba India country sigi nagri mo koy drabra koy si country ama ka tawna bala sunate state manus na tholi ba asiu ba sa ani sibu tari kuma kan san amati yaw dana amati tek ka gaidana mama oy be ko ke kutta sinabiu haidana lenga amadi Center Government ki mafam da koy thamjari Tariumba sani sibo asoi ngam thokla ba amadi kudong thiba thokla badi lenga ki mathakta ikoina jesi na tarol laro pa thabak thong khudi makta ikoi hairo ki apun mara pa bi amadi hiro pun klub na akan mak khangjan ga baina na ikoi pateng pangjagani amadi sa sing sibo phamna ba khona bada ikoina angam ba sakti tawina adumba ikoi gi angam ba level da ikoi gi khoda jagani habse ai na miyang khum thamjari lan se luigi lan se amu he hauba amu he tathaba amu he hauba amu ekoi kani ngaba tare yamna sokha halaba matungda makoina occupy tawlingi ama ekoida pire adu asumaina tapti ngai matam sidana mu lan tawdaba matamna ekoigi cm oibiriba mingoina panjarabada ekoigi pabung haigadra yamba haigadra mahna lan leitre tapthare haidaga su sawi haiba musumana haireba aduna lan se koigi chit tawraga amukta da grong tawraga misi ina tha thoga luisin baduna teba lan luisin basu haidre lan kha basu ngamdre aduga wari badi koi praja sini kayam wari huji kuki militer sini kha dibanwa nabi sudapta kuki militer sini kha dibanwa nabi sudapta kuki militer sini kha dibanwa nabi sudapta